Lakhipuronline puthokchaba December ki tang 18 irai numit ki Khomjinba Pao tabirase. Ahanbada maruoiba Pao. Kendra Sarkar, Rajya Sarkar amadi Alpha ki marakta nakal ahum gi oiba santi chukti da ngasi khudyak pinagadore. UGC na academic year 2023-24 dagi MPhil degree da ming chandana bahaikre. Children Performing Arts Center Silchar gi chahi gi kumon thorom pangthokre. Environmental activist Lisipriya Kangujam ki Twitter account matam khara gi oina thingjinduna thamlure. Lanajitta Bharat Bravery Award 2023 khusena ragle amasung December gi tang 13 phawpada awang nungpoki mafam singda leijil kungna thagani haire. Haujik mapungoi ba pau tabirase. Kendra Sarkar, Rajya Sarkar amadi United Liberation Front of Assam Alpha gi marakta ngasi New Delhi da nakal ahum gi oiba santi chukti da khudyak pinagadore. Lising ani ga 13 dagi hauduna chatharakiba wari sanabagi waroisin ama puraktuna ngasi nungtil pung 5 da Kendra gi Home Minister Amit Shah, Assam gi CM Dr. Himanta Biswa Sarma yauna pangthokadaba mifamda Peace Accord asida khudyak pinagadore. University Grants Commission UGC na thokpa jarol amada academic year 2023-24 chahi sidagi Master of Philosophy MPhil program chanararoi haire. University kharana hiramasigi matangda admission kauriba sigi matangda mahiroi singna MPhil degree program asida makhatana admission laudanaba jarol asina haire. Children Performing Arts Center Silchar gi chahi gi kumon thoram December gi 19 da Gandhi Bhavan Silchar da pangthokre. Thoram da AIR Silchar approved artist Arambam Chandramohana mithunglen oiduna maira chukatke. Annual function asiga mari lenana pikliba ngang singbu stage da puthoktuna masa masa gi leijaba talent uthokna nabagi phamba kama pibana center asigi amata ngairaba pandamni haina Children Performing Arts Center Silchar gi maike dagi phongdorakle. Thoram asida lamdam asigi angang kun mangaromna saruk yaduna jagoi isai amadi drama na chingba utki.
Manipur amadi mapan Manipur da mitaina ST list chalnanaba honariba sigi matangda Prajagi sentiment base tauraga sel khairiba si lepinanaba Kanglaipak Kanbalup ki maigidagi General Secretary ngamkhai lakpana thadorakpa video pauzela madak phongdorakli Mayam Muhammada kokno khomjari igiming ngamkhai ngakpa mayam ngasi aina pijagadriba message si koi hawjik Manipur da madi mapalamda koi gi schedule tribe ki namada Prajagi sentiment da base tawrakanda koi gi paisa mayam ama khome habagi ai pau tajare ado mayam da ina Kanglaipak Kanbalup ki mekai digi represent tawraga aina pijaningi ba message si hawjik mitaina Indian Constitution na piriba safeguard oriba schedule tribe ki lista chananaba hotnariba asida ekhoi karigum hiram matada khoi hawjik paisa khaiba leite aduga matang chu chadri yana ina lojai aduga aina mayam da thamjaring badi Manipur gi wangmada leibiriba meitei ichilenau singda kanagumba kharana meitei ni ST chanbagi sentiment da base tawrakanda aranba mawongda pau santoga paisa khaibagi amadi khonggatpagi mawongda tajari basi masi tawbiganu haina mayam da ina message tawjari aduga hojik leiriba situation asida fibam asida kanaguba amatana khoi ST gi mingda paisa khaiba leitri aduna masigumba public ki sentiment da sanariba kangu singasi masi matam leiringai da topiu hojik ekhoi matang chadri aduna movement di ekhoi phajana dum mayam punna tawminari mai gi angam level da honari adubo public ki sentiment da base tawrakanda aran bomong da haiba tare koi paisa khonggat iba khaigat iba si lepiu haina Kanglaipak Kanbalup ki mekai digi pauzela si pijari Malemna sakhanglabi naha oiribi environmental activist Lakhipuronline kanguzam mahaki Twitter account matam kharagi oina thingjinduna thamlure hairi mahakna social media gi kuthangda thadorakpa pauzelamada hai ngarang kuki singna aigi Twitter account adu massive report tawsinbadagi pung khara mangki aisu access toba yakide adubo khudakta Elon Musk team da contact tawraga ngarang ahing amuk yarakhi aina hainingbadi nakhoina phana kanna honarabasu aingondadi pak yaroi aihaksu lan yauduna meitai gi international voice ama oina lairiba sisu nakhoina kaihobadagine tuminna leijarambi engonda rape threats open murder threats na chingba kaya megi first week tagi tawrakpana ngasi di aina ngamba jagada nakhoiga open fight taunabani hojik aikhoi gi action tawbada ngairi tapna yengu nakhoi di loisilaglapani Lakhipuronline kanguzam gi pauzela sida makhata na hai nakhoina aibu tuminna leinanaba phanakan honarabasu kanaroi aina prithvi ki mafam kaya da chalambadi yai adubo aidi meitai oina pokpani meitai oina sigani imalai baktagi henba karisu leite haina mahakna phongdorakle Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu India lengakna sakhanglaba Sahara Charitable Trust Uttar Pradesh na Iron Man of India Sardar Vallabhbhai Patel da kathokpa Bharat Bravery Award 2023 gi mana Selin Digital gi chairman Phanjobam Lanajit da khusinarakre award asi Lanajit na haukiba chahi 15 sida state amade central government ki mateng amata yaudana tawrakliba singthaningai oiraba thabak thoram singda yumpham oiraga pirakpani haire Matam Sangna All Manipur Kidney Transplant Patients Welfare Association ki President Oiramba Sagolban Khamnam Leirak Sadokpam Leikaidagi Wahengbam Komolna Ikang Khanghodana Leikidabada Association asin awaba phongdokre Mahakna Khanghodana Leikidaba si Association asigi menkhatpa ngamlaroidaba achouba mangjaba amani Laikhidrabagi imung manung sagai natai amadi mahaka khangna tinaramba singna thengnariba awabada saruk yazari haina lupki media advisor Phanjobam Lanajitna thamoi songna awaba phongdoragle
All Assam Manipuri Badminton Association Ambana Ima Social Development Committee Siptila Kasarga Kusamnaraga Open Badminton Tournament Second Season Sribar Siptila Kasarda Haukiba December Kuntareta Hudokre Hudokpagi Thoromda R.K. Sanahal Singh Taurangbam Nogendra S. Birchandra Rosen Irom Retired Major P.H. Manidhon President Amba, A.C. Kuman Vice President Amba Central, Y. Chauton Singha, VP, Amba na Chingba, Mioy Singha, Mitunglen, Amasung Ikai Komnazaba Mitung Sing Ina Tais the Famki. Tournament asi Pangtok Pada, Ajobu Thodang Laukiba, Ima Social Development Committee, Siptilagi Volunteer Sing Amadi, Sports Pupamjaba, Sribar Siptilagi Miyambo, Amba na Tagat Papongdoki. Thoromgi Manungchanna, Sanabagi Lamda, Ajobu Thodang Lauriba Mioy Karakangatuna, Memento Piduna Ikai Komna Botki. Indian Meteorological Department ke ayinga sagi pau amagi matungina lagliba December gi tang 13 phawbada awang nongpo ki rajya singda ayuki matamda yamna kungna lejil thagani hairi nakala maromda numit kharani asi lejil kungna thabana maram oiraga Delhi Punjab Orissa amadi UP na chingma mafam singda mahusa gi punsida akai pathogan khre Khomjinba Pao Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsinbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pular Tolda Holistic Therapy Center ama hangdok chare Yoga Acupressure amadi Physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Aroi bata maroi papau amukhanna Kendra Sarkar Rajya Sarkar amadi Alpha gi marakta nakal ahum gi oiba santi chukti da ngasi khudyak pinagadori UGC na academic year 2023-24 dagi MPhil degree da ming chandana bahaikre Children Performing Arts Center Silchar gi chahi gi kumon thorom pangthokre Environmental Activist Lisipria Kangujam gi Twitter account matam khara gi oina thingjinduna thamlure Lanajita Bharat Bravery Award 2023 kusena ragle amasung December gi tang 13 phawpada awang nongpoki mafam singda lejil kungna thagani hairi
Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.